Calling charaba amasung kapasungya yararoidaba nongmaising pikhanarakhre. May ahumdagi kuki kulai paibasingna mitayda tamnana onsenduna tamthiraba lan satharakibadage makoibu mayong nanabagidamak yamlaba miyamna thengkhang kharada state force ki tongan ba unit armed squad amasung police station singdagi lawkiba nongmay amade nongmay marusing pikhalaknaba chief minister gi maikaidage akaknaba numit piduna khangankraba matungda Kurai Chingangbam Laikai da Laiba Minister El Susindrogi Yum Mayada Thamba. Please drop your SNES weapons here. Feel free to do so haina thaba nong may thada phamda Chief Minister masamang na yangsin kibaga loina nang yauramba kusukulai sing Imphal East District Police na lawkat ki haire. Miyam na mitay kulsing ngakpada sazinan na bagidamak namdu na lawkiba kusukulai sing bo Chief Minister na mamang thagi kunitoida numit taraga manganigi matam Piduna surrender tawragna bakhangan dringay mangoy na minister asigi yung manakta drop box asi thamduna lawkiba khulai sing masida thadaram na bagi thabak paikat pahaukrabane adubu thawrang adugi mahi kaya yalaktabadage chief minister na mamang thagi kunithoige numidang da iba cherol ama thoktuna numit adudagi paraga numit taraga mangani gi manungda nongmai sing surrender tawragna bakhangan khibane adumoy namak nongmai sing surrender tawragna ba phongdokhiba mamang thagi kunithoidagi paraga Ngarang faubada pikiba numit masing taraga mangani sukibaga loina nang Dropbox asida yauramba nongmay sing Chief Minister masalak tuna pauba yangsen kre haire loina na Dropbox asidagi haujik paubada nongmay chamaga yangkay yen na laukot pangamle haire panba yabade irang na maram oiraduna nahan makay nongmay thadapam Dropbox asi hangdok ludrabaso ngarang yenglubada yauramle haiduna paumi sing da utkiba nongmay sing asigi manungdang nongmay yama oibagi laifam thokpa apunba masasuna yauramdraba amasong Calling charaba nongmay sing yauram ke masagi mathakta amuga na sizinaba yararoidaba nongmay sing su yauram ki haire